mayam ngasi nganu se nang launa heta othare khabai jina gere heta khet pa makai mayam yeng tamina se mayam ngasi nganu oina thong se ado sida tilau chanam leire khang sida leire thau sare hujik ado tilau chanam hapchan jare munnaba ngahak otla se tilau chanam ngahak otlaba matungda akhoi maru marang phadigo maru jira mithi mix tawraga takhai jabane yumgini local gi semu khara hapchan jage maru marang hapal loiraba matungda ngahak manam thoknaba adi oisallaga oinamba manamdo namnaba ko ngang option jarase mayam khabai jina mamata kha otpiraga kahan badi yade morok asuba khara mo hapchin jarage ado morok sina makhoi umorok kangbaga adutagi akhoi kari chirang kong morok hai ba sangbodo aduga mix tawraga grinder takhai jabane yam si mo khara hapchan jarage morok asuba haplaba matungda hujik yaingang magi okatawo sang yenga mo hapjarage yaingang se hap loira matungda ngahak olaga mo thamjadoini adum mayam ga khuthong manaramdaba su yai adum nungai taba aina thongda soiba lesu mayam adum haibiramo yaingang hapal loibagi su laksan bado laksan khre aduna hujik sa thada jarage sa je makan dagi hauraga manungi part makok singjana thada jage mayam ado si thada loiraga mu pising je thada raga amuk namna bo khai bidoine manungi partsing asi hapal loirabanina piece thada dringai mamangda manungi partse minute mari manga ngaubi doine aina tawdese haidi sum makokumba achauwa adai kitang yawbani nako pising je thada dringai da si hananga otcharage partsing asi ngahak ngauba loiraba matung aina ngasai khaidoga thamauba pising je amung mathang hapchan jarage ado hapaje khabaina no haparoge khutna dum hapage haidi marakta sum chithaba yawba khotpra adai sembada ina pis kakpa loi haudabu ma yaw jala hawe adum masu habet yenge na ko khutno oina dum hapage aduga ha sijum ot kadoine sidagidi mayam ngasai manungi part makok amadi mai pising doko thau tilau chanam je namnaba phajana okhai birani ado otpa je khoi manung dagi khabai je thingalaga matham kha on bai tap to goro heta otpa je ot kum je khoi be nungai te na duna ya masa yam nana ai thumok se loina namnaba khaga ingna tamna ot pira singa ha mayam khoi ge haulikan gi local nganu oi taraga juko khoi lai kai da phangba nganu je thainaga manadreba lona manung do makhoi gi moi yen gi machinja fit sing do ko khaga dum pijareba aduna sumaina ngak phajana otpira matung do ko makhung kuppa ga ai de mahi je lawtho go ina thonge si mahi je mathan thoklai ni ko si je mai ji thum je kitang sai chan ji ko aduga mahi je kitang ga lawtho ga mai thum je khara sang am yeng chai bi ra kan da mahi je khara mo hena lawtho je aduga horen kang dharak te kan du da amo angau ba ke do thum morok sang du yeng hore mahi ung hapada mo konong yeng si thum hapa matung nam kang okhai bi ra ge masu wau di fajare na do light che kitang nungai ta be aina flashlight caption bagi ko mobile de nai video nam jari se no flashlight caption bagi jang masu je flashlight ni jai bi kitang di on le do direct di masu fajare no mayam yum da dum jang thong ju khambi rang gane hoi led sumba no je masu on mane ring jang
ꯍꯧꯖꯤꯛ ꯊꯣꯡꯖꯔꯤꯕ ꯏꯟꯖꯥꯡꯗꯣꯀꯣ ꯑꯩꯈꯣꯏ ꯈꯥꯡꯁꯦ ꯁꯨꯃꯥꯏꯅ ꯃꯈꯨꯝꯁꯦ ꯀꯨꯞꯁꯜꯂ ꯊꯝꯃꯦ ꯑꯗꯣ ꯗꯦꯃꯣ ꯑꯣꯏꯅ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯦ ꯃꯈꯨꯝꯁꯦ ꯍꯥꯡꯇꯣꯔꯛꯀꯦꯕꯀꯣ ꯁꯤ ꯉꯥꯏꯍꯥꯛ ꯀꯨꯞꯁꯜꯂ ꯊꯝꯃꯁꯤ ꯊꯨꯝ ꯍꯥꯞꯈꯤꯕꯒꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩ ꯍꯥꯡꯇꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏ ꯃꯄꯤꯁꯤꯅ ꯀꯣꯏꯁꯦ ꯅꯨꯃꯠꯆ ꯁꯨꯡꯂꯦꯡ ꯂꯦꯡꯉꯣꯏꯗꯣꯏꯅꯦ ꯑꯗꯨꯝ ꯃꯄꯤꯁꯦꯀꯣ ꯃꯆꯥꯁꯦ ꯌꯥꯝ ꯂꯨꯅ ꯇꯧꯋꯦꯕ ꯇꯥꯏꯌꯣ ꯅꯨꯡꯁꯤꯕꯅꯦ ꯃꯌꯥꯝ ꯌꯦꯡꯕꯗ ꯃꯆꯨꯁꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯗꯣꯡ ꯃꯄꯤꯒꯤ ꯃꯆꯨ ꯈꯨꯂꯥꯡꯁꯦ ꯃꯔꯝ ꯀꯩ ꯑꯗꯨꯃꯥꯏꯅ ꯂꯥꯡꯕ ꯅꯨꯃꯠꯆ ꯈꯧꯃꯤꯁꯦ ꯑꯃꯨꯛ ꯁꯨꯝ ꯈꯧꯋꯦ ꯃꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯕꯗ ꯑꯗꯨꯗꯤ ꯐꯔꯦ ꯏꯟꯖꯥꯡ ꯑꯝꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯜꯂꯁꯤ ꯃꯈꯨꯝꯁꯦ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯉꯁꯦ ꯏꯟꯖꯥꯡꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯍꯥꯏꯕꯗꯣꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯩꯗꯤ ꯇꯥꯔꯝꯃꯅꯤ ꯌꯦꯡꯕꯗꯗꯤ ꯁꯕꯥꯁ ꯁꯤ ꯃꯉꯥꯏꯔꯦꯗꯅ ꯉꯥꯅꯨ ꯊꯣꯡꯕ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯅ ꯈꯤꯇꯪ ꯁꯝꯈ꯭ꯔꯦ ꯑꯂꯨꯁꯦ ꯍꯣꯔꯦꯟ ꯈꯔ ꯌꯥꯡꯅ ꯃꯨꯟꯅꯕꯅꯀꯣ ꯁꯨꯃꯥꯏꯅ ꯍꯥꯞꯄꯅꯤ ꯑꯗꯣ ꯍꯥꯏꯐꯦꯠ ꯑꯝꯇ ꯀꯥꯕꯣꯛ ꯑꯝꯇ ꯑꯣꯠꯀꯦ ꯃꯍꯤ ꯃꯌꯥꯝꯁꯨ ꯇꯨꯝ ꯃꯌꯥꯝ ꯃꯍꯤ ꯃꯌꯥꯝꯁꯨ ꯁꯤ ꯃꯍꯤꯁꯦ ꯐꯖꯅ ꯀꯪꯍꯟꯗꯣꯔꯤꯃꯤ ꯅꯠꯇ꯭ꯔꯗꯤꯀꯣ ꯏꯟꯖꯥꯡꯁꯦ ꯃꯍꯥꯎꯁꯦ ꯍꯦꯛꯇ ꯆꯦꯟꯕ ꯍꯦꯛꯇ ꯅꯤꯡꯉꯦꯕ ꯑꯗꯣ ꯉꯥꯅꯨꯁꯤꯕꯨꯗꯤ ꯂꯥꯕ ꯅꯠꯇꯦꯀꯣ ꯑꯃꯣꯝꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯝ ꯀꯣꯛꯄ ꯍꯧꯔꯛꯄꯩꯗꯣ ꯉꯁꯥꯏ ꯃꯔꯨꯝ ꯃꯆꯥ ꯃꯆꯥ ꯈꯔ ꯁꯧꯔꯝꯃꯦ ꯑꯗꯣ ꯃꯄꯨꯗꯨꯅ ꯌꯣꯟꯊꯣꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯧꯔꯦ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛ ꯃꯈꯨꯝ ꯀꯨꯞꯄꯔꯣꯏꯒꯦ ꯃꯈꯨꯝ ꯀꯨꯞꯄꯩ ꯁꯤꯟ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯝꯃꯒ ꯃꯍꯤ ꯀꯪꯊꯔꯛꯄꯩꯗꯨꯗ ꯑꯉꯧꯕ ꯀꯣꯊꯔꯒ ꯑꯃꯨꯛ ꯍꯣꯏ ꯆꯥꯛꯀ ꯆꯥꯕꯩ ꯃꯍꯤ ꯈꯔ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯑꯉꯧꯕꯗꯨꯅ ꯍꯣꯔꯦꯟ ꯄꯨꯈꯝ ꯁꯥꯏꯗꯇ ꯍꯥꯞꯅꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯊꯣꯡꯖꯔꯤꯕ ꯑꯩꯈꯣꯏ ꯉꯥꯅꯨꯒꯤ ꯔꯦꯁꯤꯄꯤꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯍꯥꯞꯇ꯭ꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯆꯜ ꯃꯤꯠ ꯃꯁꯂꯥ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝꯕ ꯂꯩꯕꯁꯤꯡꯗꯣ ꯑꯝꯇ ꯍꯥꯞꯇ꯭ꯔꯦ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯑꯣꯡꯂꯤ ꯑꯩꯈꯣꯏ ꯖꯤꯔꯥꯅꯦ ꯃꯤꯊꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯔꯤ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯩꯈꯣꯏ ꯇꯛꯈꯥꯏꯕ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯦꯝꯖꯕꯗꯣ ꯑꯗꯨꯅ ꯑꯣꯏꯅ ꯊꯣꯡꯉꯤꯅꯦꯕꯀꯣ ꯑꯩꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯍꯤꯁꯦ ꯌꯥꯗꯤ ꯌꯥꯔꯦ ꯉꯧꯕꯁꯦ ꯈꯤꯇꯪ ꯀꯪꯁꯤꯜꯂꯦ ꯑꯗꯣ ꯉꯥꯏꯍꯥꯛꯀ ꯃꯍꯤꯁꯦ ꯃꯌꯦꯡ ꯇꯥꯍꯟꯈꯤꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯍꯤ ꯅꯞꯁꯜꯂꯛꯂꯦ ꯃꯌꯥꯝꯁꯨ ꯌꯦꯡꯕꯗꯣ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯨꯝ ꯑꯗꯣ ꯃꯍꯤ ꯅꯞꯁꯜꯂꯛꯑꯦ ꯃꯍꯤꯁꯦ ꯒ꯭ꯔꯦꯚꯤ ꯑꯣꯜꯂꯛꯑꯦꯀꯣ ꯃꯈꯥꯏꯁꯦ ꯑꯁꯤ ꯈꯔ ꯇꯣꯏꯅ ꯇꯣꯏꯅ ꯑꯣꯠꯇ ꯌꯥꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯁꯥ ꯉꯥ ꯏꯟꯖꯥꯡ ꯊꯣꯡꯕꯁꯦ ꯏꯟꯖꯥꯡ ꯌꯥꯝꯒꯦꯔꯥ ꯌꯥꯝꯃꯣꯏꯔꯥ ꯑꯩꯈꯣꯏ ꯈꯥꯕꯩꯁꯦ ꯍꯣꯔꯦꯟ ꯀꯣꯠꯄꯒꯤꯅ ꯑꯃ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯧꯕ ꯀꯩꯀꯩ ꯑꯣꯠꯄ ꯇꯧꯕ ꯑꯩ ꯁꯨꯝꯕ ꯖꯔꯞ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯥꯕꯩ ꯑꯔꯤꯡꯕ ꯑꯄꯥꯛꯄꯁꯦ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦ ꯑꯃ ꯃꯣꯏꯒꯤ ꯃꯆꯥꯗꯨꯗꯤ ꯑꯩ ꯍꯩꯅꯖꯗꯦ ꯑꯗꯨꯅ ꯑꯩ ꯁꯤꯅ ꯑꯣꯏꯅ ꯊꯣꯡꯖꯔꯦ ꯃꯌꯥꯝ ꯃꯍꯤꯁꯦ ꯅꯞꯁꯜꯂꯛꯑꯦ ꯑꯗꯨꯝ ꯒ꯭ꯔꯦꯚꯤ ꯉꯥꯛꯇ ꯉꯥꯏꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛꯀꯨꯝꯕ ꯃꯈꯣꯡꯒꯨꯝꯕꯁꯦꯀꯣ ꯑꯍꯟ ꯌꯥꯎꯕꯅꯤꯅ ꯁꯤ ꯁꯥꯏꯠꯇ ꯇꯣꯉꯥꯟꯅ ꯂꯧꯊꯣꯛꯑ ꯊꯝꯍꯧꯔꯁꯦ ꯍꯣꯔꯦꯟ ꯑꯗꯨꯝ ꯑꯩꯈꯣই ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯆꯥꯅꯤꯡꯕ ꯃꯣꯏ ꯃꯁꯥ ꯃꯁꯥ ꯑꯗꯨꯝ ꯆꯥꯅꯤꯡꯕꯗꯨ ꯑꯗꯨꯝ ꯃꯥꯏ ꯆꯥꯖꯔꯅꯤ ꯑꯣꯀꯦ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯍꯤ ꯍꯥꯞꯄꯁꯤ ꯃꯍꯤ ꯁꯤꯗ ꯑꯃ ꯍꯥꯞꯄꯁꯤꯀꯣ ꯁꯦꯟꯇꯦꯛꯁꯇꯒꯤ
ꯌꯥꯔꯦ ꯁꯤ ꯑꯣꯏꯇꯥꯔꯗꯤ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯁꯤ ꯑꯂꯨꯁꯨ ꯃꯨꯟꯗꯤ ꯃꯨꯜꯂꯦ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒ ꯏꯟꯖꯥꯡ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯊꯛꯄ ꯀꯥꯟꯗ ꯃꯅꯝ ꯅꯨꯡꯁꯤꯅꯕꯅ ꯑꯩ ꯉꯁꯥꯏꯒꯤ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯗꯩ ꯃꯤꯊꯤ ꯃꯔꯨꯒ ꯑꯩꯈꯣꯏ ꯑꯁꯨꯕꯗꯣ ꯖꯤꯔꯥ ꯃꯤꯛꯁ ꯇꯧꯕꯗꯣ ꯑꯗꯨ ꯈꯛꯇꯪ ꯆꯥꯏꯁꯤꯟꯖꯔꯦ ꯑꯗꯩ ꯃꯣꯔꯣꯛ ꯈꯤꯇꯪ ꯋꯥꯠꯀꯗꯧ ꯃꯥꯜꯂꯦꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯎ ꯃꯣꯔꯣꯛ ꯑꯀꯪꯕ ꯑꯩꯈꯣꯏ ꯒ꯭ꯔꯥꯏꯟꯗꯔ ꯇꯛꯈꯥꯏꯕ ꯃꯀꯨꯝꯗꯣ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯑꯁꯤꯗ ꯁꯧꯍꯜꯂꯁꯤ ꯉꯥꯏꯍꯥꯛ ꯍꯜꯂꯣ ꯐ꯭ꯔꯦꯟꯁ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩ ꯉꯥꯅꯨꯒꯤ ꯔꯦꯁꯤꯄꯤ ꯂꯧꯎ ꯁꯤꯡꯎꯕ ꯋꯥꯐꯝ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯑꯩꯈꯣꯏ ꯐꯗꯤꯒꯣꯝꯁꯦꯀꯣ ꯁꯨꯃꯥꯏꯅ ꯌꯦꯟꯒꯨꯝꯕ ꯉꯥꯅꯨꯒꯨꯝꯕ ꯊꯣꯡꯕꯗꯩ ꯊꯥꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯉꯥ ꯊꯣꯡꯕꯒꯨꯝꯕ ꯑꯗꯨꯝꯕꯗ ꯊꯥꯛꯑꯦ ꯑꯩ ꯐꯗꯤꯒꯣꯝ ꯊꯥꯛꯑꯔꯣꯏ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯅꯤ ꯃꯍꯤꯁꯨ ꯀꯪꯉꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯗꯦꯃꯣ ꯑꯣꯏꯅ ꯍꯥꯏꯐꯦꯠꯇꯪ ꯈꯥꯕꯩ ꯊꯥꯔ ꯌꯦꯡꯁꯤꯀꯣ ꯑꯗꯣ ꯃꯍꯤꯁꯦ ꯒ꯭ꯔꯦꯚꯤ ꯅꯪꯉꯕꯅꯤ ꯑꯗꯨꯝ ꯂꯥꯏꯠꯁꯤꯅ ꯈꯔꯁꯨ ꯅꯨꯡꯉꯥꯏꯇꯕꯩꯅꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯉꯥꯅꯨꯒꯤ ꯔꯦꯁꯤꯄꯤ ꯂꯧꯎ ꯁꯤꯡꯎꯕ ꯋꯥꯐꯝꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯑꯃꯨꯛ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯦ ꯊꯦꯡꯛ ꯌꯨ